Lakhipuronline putoksaba October gi tang kuntra nongmaijing numit ki Khomjinba Pao tabirasi. Ahanbada maruoiba Pao. Assam lengakna tongan ba department taramathoi gi candidate chatruka yangkhai mangada appointment letter khusinakre. Hojai gi Matikhola Thausang Masada mitei yelhome ki nongmagi oiba workshop pangthokre. Public Library mayang Imphalna sinduna lairik phongkre manapikre saireng saidinakre amasung ipsa amadi ke sinasin baningol chakobagi thoram jiribam gi babu parada pangthokre. Haujik mapungoi pa pau tabirasi. Assam lengangna thabak lak ama pikini haikibagi matung ina tongan ba department taramathoi dangarang candidate chatruka yangkhai mangada appointment letter khusinakre. Panjabari gi Srimanta Sankardev Kalakshetra da pangthokkiba thoramda Chief Minister Dr. Himanta Biswa Sarmana Rajya asigi CCA 2020 da mai paklabasing amadi Irrigation Department ki Junior Engineer sing yauna candidate chatruka yangkhai mangada appointment letter khusinakhi. Thoramda wa ngangladuna CM na Sarkar gi thabak tobada local language tangai phadana khangdaba yade haina phongdokhi. Loinana Common Engineering Entrance Exam pangthokna basu APSC da ningsingkhi. Thoramda Irrigation Department ki oina 415 Labor Department ta 100 Housing da 38 Panchayat Department ta 130 Finance ta 130 Transport ta manga Disaster Management ta appointment letter 130 kusinakhi. Ngarang ayuk pung tara dagi hauduna Hojai jila gi Matikhola Thausang Masada mitei yelhome ki matangda nongmagi oiba workshop pangthokre. Thoramadda Bombay High Court ki advocate S Tarun Kumar mitei libaki haunasang ahal tarani thogi luchingba M Gauramhona chief guest amadi president oikiba thoramda L Amudombi amadi L Achibana chingba mioi singna expert oina wangang ki hairi. Handakta Assam Civil Service ki changengda mai paklakrabi yumnam Priyanka gi poilapul dalaibe yumdak chatuna Congress Committee gi mihur kangbu amana harau nungai pa phongdokre. Khongchat aduda Assam Pradesh Congress Committee gi Secretary Thoiba Singha, Lakhipur Block Congress Committee gi President Muhibur Rahman Khan, General Secretary Manoj Koiri, Poilapul Mandal Congress Committee gi President Sahajaman Khan, Secretary Bikas De amadi Assistant Secretary Kabirul Loskor Sarukjaki. Asumna mai paklakpa sida miut kangbo sina lengyan phikudol tamduna harau tayam phongdokpaga loinana Priyanka gi tungi lakadaba punsida su hena mai pakpa oiraseno haina phongdokhi. Public Library mayang Imphalna sinduna Manipur Press Club Imphalda lairik phongkre manapikre amasung saireng saidinakre. October gi tang 18 thangja numita pangthokkiba thoramadda Kanglaipak loina silon apunba loop Kalam gi Vice President Haubam Chitra, Public Library gi Advisor Moirangthem Nilan Kumari, AIR gi Lyricist Hemanta Haubam, Iboton Sana Higher Secondary School gi Hanagi Principal Thokchom Chandrana mathang sidna Chief Guest President amadi Guest of Honor oikhi. Thauram gi nungi oiba wafam Public Library asigi President Ajit Kumar Sharma na pikhi. TH Ngobana iba drama gi lairik hayengna kamdauba phongladuna lairik asigi maramdana Langmaidong Higher Secondary School gi Vice Principal Chandam Khomeina lairik masakta khi. Public Library mana 2022 Eminent Writer Asem Memcha Devi da pikhi. Wakhal Manaba Marup Wama Award 2022 phanglaba Saknairabi Aibi Ahong Sangbam Pramodini amasung Thaunaujam Pramodini anibusu Thauramadu Taramna Oki. Makhatana Kabi Kuntratarukna Saireng Saidinaki, Thauramadu Eminent Writer Kartik Maibam Moirangthem Rajendra, Dr. Rajkumar Gunachandra, Sobita Saubamna Chingba Kayanasu Sarujaki. Jiribam District ki Babuparada Laiba International Peace and Social Advancement IPSA Jiribam Branch ki Office ta IPSA amadi KSA Jiribam na sinba ahanba ningol chakoba ki thoram pangthokre. October ki tang 18 thangja numita sinba chakoba duda International Peace and Social Advancement IPSA Jiribam branch ki President Gotimayim Ibohal Sharma,
Kangleipak Students Association KSA ki President Chongtham Achou amadi Jiribam Women Association of Kangleipak Jimwak ki President Thangjam Jini Debina Thoramda Chief Guest President amasung Guest of Honor oiki loinana Ningol Singda Kudol Potsu tamki Ningol Chakoba gamari lenana Ipsa Jiribam Branch ki President Gotimaim Ibahol Sarmana Ningol Chakobana lakpada Jiribam ki Sotharaba Kayasi Mayamna punna Kholau Lauminasi loinana Waliba Kayasi Mari Lainaba Singda punna Taksin Minasi Habigi Wapam Pongdoki Yesi wajah emas, wajah kata jadi bangga lagi transaksi atai pagi, lepas pulang masuk, kemudian naraga jadi bangga campur terangga, dia nama ini hari, jadi bangsa kau ada lagi, Manipur mana saudara di sini hari, kau macam terlalu dari kau mana, Luna kita jadi bangsa ini seperti Kongres, ada Kongres mana yang lagi, aduh nanti hari ini cakap tu saya kata itu cakap tu lambi thong kata. Hojir jadi Manipur lai ba mantri modal nyamse lai ko nyam lai ba sahi modal amu kanya ko ma ja sara kala lai ba singe pedoni ma mari department mati school je ma jai school hani ho biu na du bole ko department me am nei se mai mari mantri je lai ko pula ma ho lai ba school ho lai gi so sahi ma bi ko me sare tarum chule ji ma kan la ko se asi jo ho lai ba ni ko school je ho lai ko tarum me am nei ka Solo now to a Moishin the Rala even Jiri got the Pung Lama Sata Bama. Salaga Jiri got the label of Yansi, who's a rubber, a minor lady, nearly office command lay. Jiri Banda Laga, calm lay of the hundred to a calendar. How to be? Jenna, Jiri Banda calm lay and never Sunday. Like what Aroibada Maroiba Pao Amukana Assam lengakna tongan ba department taramathoigi candidate Chatruka Yangkai mangada appointment letter kusinakre Hozai gi Matikhola Thosang Masada Mite Yelhome kinongmagi oiba workshop pangthokre Public Library Mayang Imphalna Sinduna Lairik Phongkre Manapi kre Saireng Saidinakre amasung Ipsa amadi ke sinasin baningol Chakobagi thoram Jiribam gi Babu Parada pangthokre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare